Lakhipuronline puthokchaba February gi tang tara Irai numit ki Khomjinba Pao tabirase. Ahanbada maroi papao. UPSC exam gi Manipuri literature da mitei mek amasung Bengali mek animakta paukum iba yananaba Rajya Sabha gi MP Laisema Sana Jawbana taksinkhre. Lagliba February gi tang kundagi March gi tang kun phauba Assam gi higher secondary gi final exam pangthoklagani. Judicial gi thabak singda ayaba yauraga lamlam gi lon sing sijanaba yai haina Kendra gi Mantri Kiren Rijiju na phongdokre. Kalam gi kunmathoi suba mapok common pangthokre lairik anida manalan thokre amasung Jiribam da chathariba football tournament ta PFC na common club po panjal taruk anida maithian khre. Haujik mapungoi ba pau tabirase. Union Public Service Commission UPSC na conduct toba Civil Service Exam gi Manipuri Literature gi optional paper sing mitei mayek amasung Bengali mayek animakta paukhum ibaya nanaba Rajya Sabha gi MP Laisema Sana Jawbana February gi tang 9 da phamkhiba Rajya Sabha gi mifam da pokhatkre. Manipur lengakna state asigi policy ama oina Krista kumja lising ani ga taruk tagi hauduna Bengali mayek ki mahuta mitei mayek na tangkak naina sindokpa hauki. Manipur da leriba college amadi university singda mitei mayekta onthoktuna BA amadi MA ki mahiroi sing puthokpa haukre adubu mitei mayekna BA amadi MA loiraba mahiroi sing Bengali mayek tamlaktabana makhoi sing adu Manipuri optional paper sing thabada kudongchadaba mayoknare. Mahiroi sing gi maikaidagi UPSC exam gi Manipuri paper sing mitei mayekta thaba yahnanaba taksinba leiri hairi. Kudongchadaba si koknanabagi tamak haujiki oina UPSC gi main exam da paper 1 amadi paper 2 haina mark chani yankhai tawduna punna mark chamga gi Manipuri literature da Bengali script na igadabani haina piriba instruction asi Bengali natraga mitei script ta iba yahananaba semdokpiduna UPSC exam gi Manipuri literature optional paper singda mitei mayek amadi Bengali mayek animakna iba yahananaba MP Laisema Sana Jawbana Parliament mifamda special mention on pokatuna taksin kre hairi. Exams Manipuri optional paper, the students are demanding to allow them to appear UPSC or IAS Manipuri paper in Meitei script. The issue has become a serious problem of the state as their demand is genuine and quite logical. To solve this burning issue, I request the government of India through this house to allow writing both in Bengali and Meitei script in UPSC or IS Manipuri literature optional paper by amending the UPSC main exam Manipuri literature papers instruction as answer must be written in Manipuri, Bengali within bracket Bengali or Meitei script instead of the present instruction answer must be written in Manipuri within bracket Bengali script. Thank you, sir. Lagliba February gi tang kundagi March gi tang kun phauba Assam gi higher secondary gi final exam pangthoklagani. Rajya sigi apunba center Chanipan ge yankhai tarukta arts science amadi commerce hiram singda apunba mahiroi lakh hom lising nipunithoi Chanipan ga hombutara mapanna parikha phangbani. Assam higher secondary education council na parikha si pangthokna na basem sakre. Parikha kendra khudingmakda admit card amadi pakhomche yahon khre hairi. Mathang chayolda Jila Sadar Thana Singda Wahangche Yahonanaba Council na Thaurang Tauri. Mamangi chahigum handaksu mahiroi singna parikha thapamda electronic gari calculator amadi atei electronic ki polam khudingmak loinabada athingba thamli. Checksel Thaurang lokotpa oina exam manungda center khudingmakta IPC ki section 194 chanahan gani hairi. Bharat Sangvidhan gi article 495 clause 1 sub clause A ki matungina Supreme Court amasung High Court khudingmakta while thauda ki tamak English loan sijenagadabani hairi aduga Sangvidhan gi article 495 gi clause 2 gi matungina rajya amagi rajyapalna
राष्ट्रपति की अयाबा यावरगा हिंदी लोन नत्रगा राज्य अमगी ऑफिशियल लोन अमबो राज्य की हाई कोर्ट सिजनबगी अयाबा पीबा याय हाइरे मेगी तांग कुनमाथोय लिसिंग मगा चमापन हुंपु मंगागे कैबिनेट कमिटी की वारेप मतुंगिना हाई कोर्ट इंग्लिश नतबा अतोप लोन सिजननबगी दमक भारत की चीफ जस्टिस की अयाबा लौगदबनी हाइरे भारत संविधान की आर्टिकल 235 की मतुंगिना राज्य अमगी डिस्ट्रिक्ट अमसुंग सबऑर्डिनेट जुडिशियरी सिंगी थबक सिंग असी मरी लेनबा हाई कोर्ट की मखादा लई अदुना लोअर कोर्ट सिंगदा हिंदी नत्रगा लमलम की लोन सिंग सिजनबगी मतंगदा मधु हाई कोर्ट अमसुंग मरी लेनबा राज्य सरकार तानारगा लेपी हाइना ngarang Rajya Sabada aibo ina piba wahangi pakum amada law amasung justice ki union minister Sri Kiren Rijiju na phongdokibane Kanglaipak loina silon apunbalup kalam Imphal na sinduna Manipur Press Club Major Khul Imphal gi auditorium da ngarang kunmathoi suba mapok kumon pangthokre loinana afaba lairik anida manalan thokre Thoromasida Patsoi Kendra ki MLA Sapam Kunjakishorna Chief Guest Kalam ki President Sinlaima Laimana Thoromapu amasung Hanagi Bisnupur Higher Secondary ki Principal Wahengbam Hemawati na Guest of Honor oike Thoromasida Loan amasung Mayek Chawkhananaba Lonyan Yaudaba Larikta Pungning Thogatuna Kalam na Larik ani Khangatuna Manapiduna Lakli Chahi asigi oina Sarat Salam na iba adungai ki masana singda haubam sana jawba loina silon ningsing mana 2022 aduga Mutum Ramani Debina iba karamna themgani da Laisang Them Somananda ningsing mana 2022 lantokre mana sing asida selwena lupa lising manga citation amasung sol yauri lup ki tongan ba mana phanglaklaba luploi sing busu thorumasida taramna okhe All Jiribam Sports Association na sinduna Jiribam Higher Secondary School ki sanapungta chatharakliba kunmapan suba KC Malik Memorial Invitation Football Tournament ki ngarang sanakiba match ta PFC Phaitol na Common Club Lakhipurbu Panjal Taruk ani damai thiba pikre match atu da PFC Phaitol na tos ngamduna side khan ki aduga Common Club Lakhipur na ball kautuna sanaba hauke match asida Aziz Haider Gerson Satsong amadi KH Nilkamal na center referee assistant referee sing amasung fourth referee ki thodang puke Aroi bada maroi papau amughanna UPSC exam gi Manipuri literature da mitei mek amasung Bengali mek animakta pakum iba yananaba Rajya Sabha ki MP Laisema Sana Jawbana taksin khre Lagliba February ki tang kundagi March ki tang kun phauba Assam ki higher secondary ki final exam pangthok lagani Judicial ki thabak singda ayaba yauraga lamlam gi lon sing sijanaba yai haina Kendra ki Mantri Kiren Rijiju na phongdokre Kalam gi kunmathoi suba mapok kumon pangthokre lairik anida manalan thokre amasung Jiribam da chathariba football tournament ta PFC na Common Club po Panjal Taruk anida maithi hankre Lakhipur online YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare